𝗗𝗓𝗦𝗧 Drive Union Sinduna support inclusion of 𝗗𝗓𝗦𝗧 in ST list campaign for a better Manipur with equal status haiba hiramda chaliba tha asige chaichat kundagi hauraga lakadoriba December kun fawa chathagadaba campaign asige poster campaign ngasi JNM's ke director Dr. 𝗟𝗔𝗨𝗡𝗏 na haudokre ngasi poster campaign haudokpa aduda 𝗟𝗔𝗨𝗡 na hai Manipurda 𝗗𝗧 furupu ST list chalhannabagi honabada Thaudang loriba 𝗗𝗓𝗦𝗧 Drive Union asi thagatningaini campaign asida hospital asida leriba mioi khudingmakna support tawi Manipurda leriba furup kayanasu campaign asida support tawbiduna 𝗗𝗓 na fangadaba haksing fanghanbada mateng pangminasi Manipurgi mafam khudingmakta campaign asi yohanba mathau tai amaga mateng pangnaduna nungsi chanana ing tapa puraktuna amatta oina hingminasi hain appeal tawki status on bagi oinanaba report na biriba mayam se mase lingbirakna khoi JNM's ta lapiraga khoi JNM's ki aisama director moina aduga medical superintendent ayamba DDA deputy director administration the member kayamuk HOD ki head ubiriba khoi rajen agi Dr. 𝗏𝗏𝗏 khoi myam changdana maseda support tawjaboina akhoi site gi 𝗗𝗓 amoina asi campaign asi dokpura khoi support tawjabani asida khoi Manipur da lairiba jat mayam se khoi haibadi khoi gi loop se haijabatare 𝗗𝗓 khoi tribe haibatare asi khoi myam changdana support tawminarga akhoi gi right se masi oigadabani haiba potsi tanma matab chap charbani asida khoi gi lairiba Manipur da lairiba khoi gi 𝗗𝗓 tribe mayam singna su khoi support tawbiona ina ai mayam yafam dei lolukna nai ngachari 𝗗𝗓𝗦𝗧 Drive Union ki Secretary Administration Mudum Suramani na hai ngasi haudokliba poster campaign asida support tawbiba asi apenba fawi campaign asi lakliba tang kundagi hauraga December kun fawa chathagani masigi manungda isana 8732042511 amukhanna 8732042511 hariba number asida miss call pibiu number asida miss call piba matamda message lakani madu hangdoktuna yengbiraga maduda hanglakpa wahang adugi pakhom pibiduna amukhanna message hangadabani haiki magna makha tana hai maru oina miyam hupna khongset chatuna ihau kaya ama sagatpagi mahuta mass miss call campaign asi tawtuna hena khudong jaba ohensi haina phongdoki campaign asi mioi lak manga dagi tadana hena saruk yabirak kani haina thazabalai masigi campaign asida government ki tonganba department singi officer sing minister MLA yauna support tongminasi miyam hupna soidana ST list chanba ngamgani haina phongdoki campaign si karigi damakta tawribano masina campaign si lakliba November ki tang kun dagina December ki tang kun fawgi manungda mayamna miss call pibiraga miss call du he pibaga mangonda message ama halakani message tu da amuk hanna open tawbiraganda magi message tu da question haiga tare nangi leibham kadai dano ming kari kawi haibna singbadu harakani madu amu hanna fill up tawbiraganda message tu amu hanna hanbi hinaba masigi mechanism sidaita junction jabani maruwaina akoina lam matam yam mangna aduga miam hupna mass rally sindna aduga sumaina tawbai mahuta akoi mass miss call campaign se masina akogi miyam sina campaign sidaida saruk yabirakani haiba thajabaduni